ꯌꯦꯡꯉꯨꯍꯦ ꯄꯥꯃꯦꯜ ꯑꯩꯅꯦ ꯏꯕꯥꯅꯤꯒꯤ ꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯂꯨꯒꯦ ꯉꯁꯤꯗꯤꯅꯦ ꯅꯣꯡꯁꯨ ꯇꯥꯔꯛꯇꯧ ꯃꯥꯜꯂꯦ ꯇꯥꯕꯁꯨ ꯈꯔ ꯍꯧꯔꯛꯑꯦꯗꯅ ꯑꯗꯨꯅ ꯅꯪ ꯑꯩꯈꯣꯏ ꯃꯀꯣꯟꯗꯒꯤ ꯄꯂꯥꯞ ꯂꯥꯞꯅ ꯆꯠꯀꯅꯨꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯑꯩ ꯆꯠꯂꯣꯏꯌꯦ ꯑꯩꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯄꯥꯏꯔ ꯂꯩꯒꯦ ꯇꯧꯕꯅꯤ ꯑꯩꯅ ꯆꯠꯅꯤꯡꯗ꯭ꯔꯁꯨ ꯑꯇꯣꯞꯄ ꯎꯆꯦꯛꯅ ꯍꯦꯛꯇ ꯍꯧꯔꯛꯄ ꯑꯗꯨꯒꯤꯅꯤ ꯍꯩ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯎꯆꯦꯛ ꯑꯇꯩꯅꯅꯦ ꯍꯧꯔꯛꯑꯁꯨ ꯅꯪ ꯆꯠꯊꯣꯛꯈꯤꯅꯨꯀꯣ ꯌꯦꯡꯉꯨ ꯅꯣꯡꯁꯦ ꯌꯥꯝ ꯀꯟꯅ ꯇꯥꯔꯛꯄ ꯌꯥꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯂꯨꯒꯦꯀꯣ ꯄꯥꯕꯨꯡꯅ ꯍꯥꯏꯕꯗꯣ ꯅꯪ ꯀꯥꯎꯒꯅꯨꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯐꯔꯦ ꯑꯩ ꯆꯠꯂꯨꯒꯦꯀꯣ ꯐꯖꯔꯤ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯗꯥꯎꯁꯤꯁꯨꯕ ꯄꯨꯔꯥ ꯃꯩꯅꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯂꯩꯇ꯭ꯔꯤꯉꯩꯗꯅꯦ ꯏꯃꯥꯟꯅꯕ ꯍꯣꯏꯕꯣꯛꯇꯪ ꯀꯣꯏꯔꯨꯒꯦ ꯇꯧꯕꯅꯤ ꯐꯖꯔꯦꯅꯦ ꯍꯧꯖꯤꯛꯇꯤ ꯐꯖꯅ ꯀꯣꯏꯔꯦꯕ ꯅꯣꯡꯁꯤꯕꯨ ꯄꯥꯛ ꯍꯥꯡꯗꯧ ꯃꯥꯟꯗꯦꯅꯦ ꯁꯨꯝ ꯀꯟꯓꯜꯂꯛꯑꯦꯕ ꯇꯧꯔꯤꯁꯦ ꯅꯣꯡꯁꯤꯁꯨ ꯐꯖꯅ ꯃꯇꯥꯡ ꯆꯥꯗꯦꯍꯦ ꯑꯩ ꯏꯆꯥꯅꯨꯄꯥ ꯄꯥꯃꯦꯜꯗꯨꯒꯤ ꯍꯩꯅꯧ ꯄꯨꯔ ꯂꯥꯛꯄꯅꯤ ꯅꯣꯡꯁꯦ ꯀꯟꯓꯜꯂꯛꯄꯅꯤꯅꯅꯦ ꯑꯩꯁꯦ ꯑꯁꯥꯏꯗ ꯅꯣꯡ ꯊꯨꯞꯄ ꯉꯥꯏꯍꯥꯛ ꯂꯩꯕꯅ ꯐꯗꯧ ꯃꯥꯜꯂꯦ ꯅꯠꯇ꯭ꯔꯕꯗꯤ ꯀ꯭ꯋꯥꯛ ꯃꯥꯏꯃꯨ ꯑꯩꯁꯦ ꯍꯩꯅꯧꯁꯤꯒ ꯑꯁꯥꯏꯗ ꯌꯨꯡꯁꯤꯟꯕ ꯇꯥꯔꯦ ꯑꯁꯤꯒꯤ ꯍꯅꯨꯕꯤ ꯇꯝꯐꯥꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦꯅꯦ ꯕꯤꯠꯀ ꯇꯦꯛꯏꯗ ꯀꯩꯅꯣ ꯍꯅꯨꯕꯤꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦ ꯀꯥꯏꯗꯤ ꯅꯪꯅ ꯅꯣꯡ ꯊꯨꯞꯄꯤ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯅꯣꯡ ꯆꯣꯠꯇꯅꯕ ꯍꯥꯏꯅ ꯄꯥꯏꯊꯔꯛꯏꯕ ꯏꯅꯦ ꯇꯝꯐꯥꯅ ꯇꯥꯕꯗ ꯁꯣꯏꯔꯝꯅꯤꯌꯦ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯀꯩꯁꯨ ꯍꯥꯏꯒꯤꯗꯤꯌꯦ ꯍꯥꯏꯔꯣꯏ ꯅꯪꯅ ꯉꯥꯡꯕꯗꯣ ꯑꯩꯅ ꯇꯥꯍꯧꯔꯤꯃꯠꯇꯗ ꯅꯪꯕꯨ ꯀ꯭ꯋꯥꯛ ꯃꯥꯏꯃꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯣ ꯑꯧ ꯃꯥꯅꯦ ꯑꯩ ꯀ꯭ꯋꯥꯛ ꯃꯥꯏꯃꯨꯒꯤ ꯃꯆꯥꯅꯨꯄꯥ ꯄꯥꯃꯦꯜꯅꯦ ꯃꯥꯜꯂꯤꯅꯦ ꯅꯁꯛꯇꯣ ꯅꯪꯗꯤ ꯅꯃꯥꯁꯨ ꯂꯩꯇ꯭ꯔꯗꯥ ꯀ꯭ꯋꯥꯛ ꯃꯥꯏꯃꯨꯅ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯂꯤꯉꯩꯗ ꯅꯪꯗꯤ ꯅꯣꯡ ꯃꯔꯛꯁꯤꯗ ꯁꯥꯟꯅꯕ ꯊꯣꯛꯂꯛꯏ ꯑꯣꯏꯔꯝꯅꯤꯅꯦ ꯑꯩ ꯏꯆꯥꯅꯨꯄꯥ ꯄꯥꯃꯦꯜꯗꯨꯕꯨ ꯅꯣꯡ ꯃꯔꯛꯁꯤꯗ ꯀꯔꯤꯅꯣꯕ ꯃꯥꯅ ꯇꯧꯔꯝꯗꯣꯏꯁꯦ ꯑꯩꯈꯣꯏ ꯃꯀꯣꯜꯗꯨꯗ ꯂꯩꯔꯝꯃꯗꯤ ꯐꯩ ꯑꯗꯨ ꯅꯠꯇꯅꯅꯦ ꯃꯄꯥꯟꯗ ꯃꯥꯅ ꯁꯥꯟꯅꯔꯤꯉꯩꯗ ꯅꯣꯡ ꯆꯨꯊꯣꯔꯛꯑꯃꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯣ ꯏꯆꯥꯗꯣ ꯅꯣꯡꯒ ꯈꯥꯛꯄꯁꯤꯗ ꯀꯤꯔꯝꯃꯣꯏꯗ꯭ꯔ ꯃꯥꯕꯣ ꯑꯩꯕꯨ ꯌꯨꯝ ꯌꯥꯝ ꯊꯨꯅ ꯆꯠꯅꯤꯡꯈ꯭ꯔꯦꯗ ꯅꯣꯡꯁꯦ ꯍꯥꯡꯉꯗꯤ ꯐꯅꯤꯗ ꯏꯅꯦ ꯇꯝꯐꯥ ꯅꯣꯡꯁꯨ ꯄꯥꯊꯔꯕꯅꯤꯅ ꯑꯩ ꯃꯀꯣꯟꯗ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯣꯏ ꯆꯠꯂꯣ ꯅꯨꯃꯤꯗꯥꯡꯁꯨ ꯑꯣꯏꯁꯜꯂꯛꯂꯦ ꯁꯥ ꯎꯆꯦꯛꯇꯤꯅꯦ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯗꯤ ꯃꯀꯣꯟꯗ ꯍꯟꯖꯟꯕꯅꯤ ꯅꯪꯅ ꯅꯀꯣꯟꯗ ꯍꯟꯖꯅꯤ ꯈꯪꯉꯤꯕꯗꯣ ꯌꯥꯝ ꯐꯔꯕꯅꯤ ꯑꯧ ꯏꯅꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯅꯪ ꯆꯠꯇ꯭ꯔꯤꯉꯩꯗꯅꯦ ꯑꯩ ꯑꯃꯨꯛꯇ ꯄꯥꯏꯍꯧꯔꯨꯈꯤꯒꯦ ꯅꯣꯡ ꯍꯥꯡꯉꯛꯏꯁꯦ ꯌꯥꯝ ꯐꯔꯕꯅꯦ ꯃꯝꯗ꯭ꯔꯤꯉꯩꯗꯅꯦ ꯑꯩ ꯃꯀꯣꯟ ꯑꯝꯇ ꯌꯧꯍꯧꯒꯦ ꯑꯩ ꯏꯆꯥꯅꯨꯄꯥꯗꯣ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯝꯗꯣꯏꯅꯣ ꯈꯪꯗꯦ ꯑꯃꯨꯛꯇ ꯊꯨꯅ ꯄꯥꯏꯈꯤꯒꯦ ꯄꯥꯃꯦꯜ ꯄꯥꯕꯨꯡꯅ ꯄꯨꯔꯛꯄ ꯍꯩꯅꯧꯗꯨꯕꯨ ꯍꯥꯎꯕ꯭ꯔꯥ ꯅꯪꯕꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯗ ꯄꯥꯕꯨꯡꯗ ꯋꯥ ꯑꯃ ꯇꯝꯅꯤꯡꯕ ꯑꯗꯨꯗ ꯀꯩꯗꯧꯔꯕ ꯀꯔꯤ ꯋꯥꯅꯣꯅꯦ ꯅꯪ ꯇꯝꯅꯤꯡꯉꯤꯕꯣ ꯍꯥꯏꯔꯛꯑꯣ ꯀꯩꯗꯧꯔꯒꯦ ꯄꯥꯕꯨꯡ ꯉꯁꯥꯏ ꯅꯣꯡ ꯀꯟꯅ ꯇꯥꯕꯗꯨꯗ ꯑꯩꯁꯨ ꯅꯣꯡ ꯊꯨꯞꯄ ꯂꯩꯕꯅꯦ ꯏꯅꯦ ꯇꯝꯐꯥꯅ ꯄꯥꯏꯁꯤꯜꯂꯛꯑꯒ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯉꯥꯡꯉꯤ ꯅꯣꯏꯒꯤꯗꯤ ꯅꯃꯥꯁꯨ ꯂꯩꯇꯗꯥꯏ ꯃꯄꯥꯅ ꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯂꯤꯉꯩꯗ ꯅꯪꯗꯤ ꯉꯥꯎꯁꯤꯟꯅ ꯂꯩꯔꯝꯒꯅꯤꯅꯦ ꯀꯥꯏꯅ ꯌꯥꯝ ꯉꯥꯡꯉꯦ ꯑꯩꯉꯣꯟꯗ ꯏꯍꯦ ꯏꯅꯦ ꯇꯝꯐꯥꯏ ꯃꯑꯣꯡꯗꯤ ꯅꯪꯁꯨ ꯍꯥꯟꯅꯩ ꯈꯪꯉꯤꯗꯨꯗꯤ ꯃꯥꯅ ꯉꯥꯡꯕ ꯋꯥꯕꯨ ꯊꯑꯣꯏꯅ ꯀꯩꯁꯨ ꯂꯧꯔꯨꯅꯨꯗ ꯑꯩꯈꯣꯏ ꯎꯃꯪꯁꯤꯗ ꯂꯩꯔꯤꯕ ꯎꯆꯦꯛ ꯃꯌꯥꯝꯅꯅꯦ ꯏꯅꯦ ꯇꯝꯐꯥꯁꯦ ꯀꯅꯥꯝꯇꯅ ꯌꯥꯗꯕꯅꯤ ꯑꯗꯨꯗ ꯊꯑꯣꯏꯅ ꯈꯜꯂꯨꯅꯨꯗ ꯀꯥꯟꯅꯗꯦ ꯑꯗꯨ ꯁꯛꯄꯨꯗꯤꯅꯦ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯃꯇꯝꯁꯤ ꯌꯥꯝ ꯊꯦꯡꯖꯤꯜꯂꯦ ꯍꯣꯏ ꯄꯥꯕꯨꯡ ꯀꯔꯤ ꯈꯨꯠꯁꯥꯅꯦꯒꯦ ꯇꯧꯔꯤꯁꯤꯗꯤ ꯅꯣꯡꯉꯥꯟꯕꯗꯁꯨ ꯉꯥꯏꯔꯤ ꯀꯩꯅꯣ ꯌꯥꯝ ꯁꯥꯔꯤꯁꯤꯕꯣ ꯑꯁ ꯅꯨꯡꯁꯥꯁꯤꯗ ꯆꯤꯟꯖꯥꯛ ꯊꯤꯕꯁꯨ ꯆꯠꯇꯣꯔꯤꯅꯤ ꯑꯣꯟꯊꯣꯛꯅ ꯇꯜꯂꯦꯗ ꯇꯧꯔꯤꯁꯦ ꯄꯥꯃꯦꯜ ꯌꯦꯡꯉꯨꯍꯦ ꯉꯁꯤꯗꯤ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏ ꯑꯗꯨꯅ ꯅꯪ ꯑꯩꯈꯣꯏ ꯃꯀꯣꯟꯗꯒꯤꯅꯦ ꯍꯦꯟꯗꯣꯛꯄ ꯌꯥꯗꯦꯀꯣ ꯅꯪꯒꯤ ꯀꯥꯇꯨ ꯀꯥꯔꯟ ꯆꯠꯄꯗꯣ ꯉꯁꯤꯗꯤ ꯇꯧꯒꯅꯨꯀꯣ ꯀꯩꯅꯣ ꯈꯨꯠꯁꯥꯁꯤꯕꯣ ꯅꯣꯡꯁꯨ ꯍꯥꯡꯉꯤꯗ ꯉꯥꯏꯔꯤ ꯑꯗꯨꯝ ꯁꯥꯏꯁꯦ ꯀꯩꯒꯤꯅꯣ ꯀꯥꯂꯦꯟꯗꯥꯁꯦ ꯅꯍꯥꯟꯈꯩꯗꯤ ꯁꯨꯃꯥꯏꯅ ꯁꯥꯗꯕꯅꯤ ꯑꯗꯣ ꯆꯤꯡꯗ ꯎ ꯋꯥ ꯃꯌꯥꯝ ꯀꯛꯊꯠꯄꯁꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯝ ꯁꯥꯕꯁꯦ ꯍꯦꯟꯒꯠꯂꯛꯏꯅꯦ ꯑꯗꯣ ꯎ ꯋꯥꯁꯤꯡꯗꯣ ꯁꯨꯝ ꯀꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯗꯨꯒꯤ ꯋꯥꯗꯤ ꯑꯩ ꯍꯥꯏꯒꯦꯁꯦ
ꯑꯩꯈꯣꯏꯒꯤ ꯀꯥꯔꯇꯨꯟꯁꯤꯕꯨ ꯌꯦꯡꯉꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯍꯜ ꯂꯃꯟꯁꯤꯡꯅꯅꯦ ꯎ ꯋꯥ ꯁꯣꯏꯗꯅ ꯊꯥꯒꯅꯤꯅ ꯀꯃꯦꯟꯇ ꯁꯣꯏꯅ ꯏꯕꯤꯔꯛꯎ ꯎ ꯋꯥꯕꯨ ꯊꯥꯔꯗꯤ ꯑꯗꯨꯝ ꯏꯪꯒꯗꯕꯅꯤ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯎ ꯋꯥ ꯁꯣꯏꯗꯅ ꯊꯥꯁꯤꯀꯣ ꯄꯥꯃꯦꯜ ꯐꯔꯦ ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯂꯨꯒꯦ ꯅꯪ ꯃꯀꯣꯟꯗ ꯍꯦꯟꯗꯣꯛꯒꯅꯨꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯑꯣ ꯇꯧꯔꯦꯗꯣ ꯐꯖꯈ꯭ꯔꯕ ꯑꯩꯈꯣꯏ ꯎꯃꯪ ꯃꯅꯨꯡꯁꯤꯗ ꯂꯥꯛꯑꯒꯅꯦ ꯆꯥꯁꯤꯜ ꯊꯛꯆꯤꯜꯂꯒꯅꯦ ꯂꯣꯏ ꯆꯈꯥꯏ ꯊꯅꯝꯅꯦꯕ ꯃꯁꯤ ꯀꯅꯥꯝꯇꯁꯨ ꯑꯣꯏꯔꯣꯏ ꯏꯝꯐꯥꯜ ꯃꯆꯥꯅ ꯁꯣꯏꯔꯝꯒꯅꯤ ꯈꯨꯡꯒꯪꯒꯤ ꯃꯤꯗꯤꯅꯦ ꯁꯨꯃꯥꯏ ꯁꯨꯛꯇꯧ ꯇꯧꯗꯕꯅꯦ ꯏꯝꯐꯥꯜ ꯃꯆꯥꯁꯤꯡꯁꯤꯅꯅꯦ ꯑꯩꯈꯣꯏ ꯁꯣꯝꯗ ꯍꯥꯏꯊꯔꯒ ꯄꯥꯔꯇꯤ ꯇꯧꯔꯤꯅꯦꯅ ꯂꯣꯏ ꯆꯥꯏ ꯊꯅꯝꯅꯦꯕ ꯃꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯁꯦꯡꯗꯣꯛꯀꯅꯤ ꯇꯧꯏꯁꯤꯗꯤ ꯑꯗ ꯂꯩꯁꯤ ꯀꯩꯅꯣ ꯃꯁꯤꯕꯨ ꯁ꯭ꯇꯦꯟ ꯐꯦꯟ ꯅꯠꯇ꯭ꯔꯥꯅꯦ ꯍꯩꯁ ꯌꯥꯔꯤꯕꯖꯥꯠꯂꯥ ꯌꯥꯔꯗꯤ ꯑꯩ ꯃꯀꯣꯟꯗ ꯊꯝꯃꯗꯤ ꯌꯥꯝ ꯀꯥꯟꯅꯅꯤꯗ ꯃꯁꯤ ꯑꯩ ꯄꯨꯅꯕ ꯇꯧꯔꯒꯦ ꯃꯈꯣꯏꯅ ꯍꯨꯟꯗꯣꯛꯑꯝꯃꯕꯅꯤꯅ ꯑꯩꯅ ꯂꯧꯕ ꯇꯥꯔꯦꯗꯅ ꯌꯥꯔꯝꯃꯒꯗꯤ ꯌꯥꯝ ꯐꯔꯦ ꯌꯥꯗ꯭ꯔꯒꯅ ꯑꯩꯅ ꯁꯦꯝꯖꯤꯟꯕ ꯇꯥꯔꯦꯗꯅ ꯐꯅ ꯑꯗꯨꯝ ꯐꯔꯦꯗ ꯍꯟꯗꯛ ꯀꯥꯂꯦꯟꯊꯥꯁꯤꯗ ꯃꯁꯤ ꯐꯦꯟꯁꯤꯃ ꯑꯩ ꯃꯀꯣꯟꯗ ꯂꯩꯔꯗꯤ ꯌꯥꯝ ꯏꯪꯒꯅꯤ ꯇꯁ ꯀꯝꯗꯧꯏ ꯃꯤꯑꯣꯏꯕꯁꯤꯡꯗꯨꯅ ꯐꯦꯟ ꯑꯁꯤ ꯄꯥꯝꯗ꯭ꯔꯦꯅ ꯍꯨꯟꯗꯣꯛꯑꯝꯃꯁꯨ ꯑꯩꯅ ꯁꯦꯝꯖꯤꯜꯂꯒ ꯐꯖꯅ ꯑꯍꯟꯕꯗꯧꯅ ꯁꯤꯖꯤꯟꯅꯕ ꯌꯥꯔꯦꯗꯅ ꯀ꯭ꯋꯥꯛ ꯃꯥꯏꯃꯨ ꯑꯩꯁꯦ ꯗꯥꯎꯗꯤ ꯐꯖꯅ ꯌꯥꯏꯍꯦ ꯍꯟꯗꯛꯀꯤ ꯀꯥꯂꯦꯟ ꯊꯥꯁꯤꯃꯗꯤ ꯄꯥꯛꯅ ꯁꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯩꯒꯤ ꯃꯀꯣꯟꯁꯤꯗꯅꯦ ꯐꯦꯟꯁꯤꯃ ꯈꯤꯟꯖꯤꯜꯂꯕꯅꯤꯅꯅꯦ ꯐꯖꯅ ꯏꯪꯉꯦꯍꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯄꯥꯃꯦꯜꯗꯨꯅ ꯀꯗꯥꯏ ꯆꯠꯈꯤꯕꯖꯥꯠꯅꯣ ꯉꯥꯏꯍꯥꯛꯇ ꯌꯨꯝꯒꯤ ꯃꯈꯥ ꯂꯩꯔꯣꯏꯗꯕꯅꯤ ꯃꯥꯅ ꯃꯀꯣꯟꯁꯤꯗ ꯍꯜꯂꯛꯑꯀꯥꯟꯗ ꯐꯦꯟꯁꯦ ꯎꯕꯗ ꯀꯌꯥꯗ ꯍꯔꯥꯎꯖꯔꯅꯤ ꯍꯜꯂꯛꯈꯤꯔꯣꯏꯗ꯭ꯔꯣ ꯃꯗꯨꯒꯤ ꯄꯥꯃꯦꯜꯗꯨꯕꯣ ꯍꯦ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯈ꯭ꯔꯁꯤꯗ ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯂꯤꯕ ꯀꯔꯤ ꯀ꯭ꯋꯥꯛ ꯃꯩꯃꯨ ꯍꯣꯏꯒꯤ ꯃꯀꯣꯟꯗ ꯐꯦꯟ ꯑꯃ ꯄꯣꯔꯛꯍꯧꯔꯦ ꯍꯥꯏꯕ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯅꯪ ꯑꯗꯨ ꯌꯥꯝ ꯍꯔꯥꯎꯔꯤꯗꯨꯅ ꯍꯣꯏ ꯆꯠꯂꯣ ꯌꯦꯡꯉꯨꯔꯣ ꯑꯩꯗꯤ ꯁ꯭ꯋꯥꯏꯗ ꯍꯛꯆꯤꯛ ꯉꯥꯏꯍꯥꯛ ꯂꯥꯡꯍꯧꯈꯤꯒꯦ ꯄꯥꯕꯨꯡ ꯐꯦꯟꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩꯈꯣꯏ ꯃꯀꯣꯟꯁꯤꯗ ꯄꯥꯕꯨꯡꯅ ꯐꯦꯟ ꯄꯥꯜꯂꯝꯃꯤꯁꯦ ꯑꯩꯗꯤ ꯌꯥꯝ ꯉꯛꯑꯦ ꯍꯥꯏꯕ ꯍꯦꯔꯥ ꯑꯩꯅ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯂꯨꯕꯗꯣ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕꯅꯦ ꯃꯁꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯤꯑꯣꯏꯕꯁꯤꯡꯅ ꯍꯨꯟꯗꯣꯛꯑꯝꯕꯔꯥ ꯅꯠꯇ꯭ꯔꯒ ꯀꯥꯎꯔꯝꯕ ꯁꯣꯏ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏ ꯃꯀꯣꯟꯗ ꯊꯝꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦꯅ ꯑꯩꯅ ꯄꯨꯔꯛꯄꯅꯤꯗ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯃꯀꯣꯟꯁꯦ ꯐꯅꯌꯥꯝ ꯁꯥꯔꯝꯕꯅꯦ ꯐꯦꯟꯁꯤꯃ ꯊꯝꯕꯗꯒꯤꯗꯤ ꯌꯥꯝ ꯏꯪꯉꯦ ꯑꯗꯨꯅꯦ ꯑꯩꯁꯨ ꯈꯜꯂꯤꯕꯁꯦ ꯍꯟꯗꯛ ꯆꯍꯤꯁꯤꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯕꯗꯧ ꯇꯧꯋꯦ ꯍꯥꯏꯕ ꯁꯥꯕꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯦꯟꯒꯠꯂꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤꯡꯇꯣꯏꯁꯤꯗꯤ ꯄꯥꯕꯨꯡ ꯃꯄꯥꯟꯗ ꯐꯅ ꯁꯥꯔꯁꯨ ꯑꯩꯈꯣꯏ ꯃꯀꯣꯟꯗ ꯏꯪꯉꯤꯁꯤꯗꯤ ꯄꯥꯕꯨꯡꯅ ꯐꯦꯟ ꯄꯨꯔꯛꯄꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯀ꯭ꯋꯥꯛ ꯃꯩꯃꯨ ꯍꯣꯏꯒꯤ ꯐꯦꯟ ꯄꯣꯔꯛꯑꯦ ꯍꯥꯏꯔꯤꯗꯨꯕꯨ ꯑꯩꯁꯨ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨꯒꯦꯅꯦ ꯀꯌꯥꯝꯕꯨ ꯏꯪꯉꯤꯖꯥꯠꯅꯣ ꯐꯦꯟꯗꯨꯕꯣ ꯀ꯭ꯋꯥꯛ ꯃꯩꯃꯨ ꯑꯩꯅ ꯀꯧꯔꯤꯁꯦ ꯇꯥꯕ꯭ꯔꯥ ꯅꯪꯕꯣ ꯀꯔꯣꯝꯗꯒꯤꯅꯣ ꯏꯅꯦ ꯇꯝꯐꯥꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯀꯣꯟꯗ ꯂꯥꯛꯏꯁꯤꯅ ꯅꯪꯒꯤ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯨꯅꯦ ꯅꯣꯏꯒꯤ ꯐꯦꯟ ꯑꯃ ꯄꯣꯔꯛꯑꯦ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯈꯤꯇꯪ ꯏꯪꯕꯔꯥ ꯌꯦꯡꯒꯦ ꯄꯥꯕꯨꯡ ꯊꯣꯡ ꯍꯥꯡꯉꯨꯅꯨ ꯌꯥꯝ ꯅꯨꯡꯁꯤꯗꯦ ꯏꯅꯦ ꯇꯝꯐꯥꯁꯦ ꯑꯩꯉꯣꯟꯗ ꯅꯍꯥꯟ ꯌꯥꯝ ꯊꯤꯅ ꯉꯥꯡꯉꯛꯄꯅꯦ ꯑꯩꯈꯣꯏ ꯐꯦꯟꯒꯁꯦ ꯑꯝꯇ ꯏꯪꯍꯜꯂꯣꯏꯁꯦ ꯑꯣ ꯄꯥꯝꯃꯦ ꯅꯪꯕꯨ ꯄꯥꯕꯨꯡꯅ ꯑꯗꯨꯃꯥꯏꯅ ꯇꯝꯕꯤꯕ꯭ꯔꯥꯅꯦ ꯄꯥꯕꯨꯡꯅ ꯅꯪꯉꯣꯟꯗ ꯎꯃꯪꯁꯤꯗ ꯂꯩꯔꯤꯕ ꯁꯥ ꯎꯆꯦꯛꯁꯤꯡꯒ ꯂꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯤꯌꯨ ꯍꯥꯏꯗ꯭ꯔꯣ ꯏꯅꯦ ꯇꯝꯐꯥꯅ ꯐꯠꯇꯕꯗꯨꯗꯤ ꯃꯥ ꯑꯗꯨꯝ ꯐꯠꯇꯁꯅꯨ ꯏꯅꯦ ꯇꯝꯐꯥꯅ ꯐꯠꯇ꯭ꯔꯦꯅ ꯃꯥꯏ ꯃꯇꯧ ꯇꯝꯒꯗ꯭ꯔꯣ ꯄꯥꯃꯦꯜ ꯅꯪ ꯄꯥꯕꯨꯡꯅ ꯍꯥꯏꯁꯦ ꯇꯥꯎ ꯃꯤꯅ ꯐꯅ ꯐꯠꯇꯕ ꯇꯧꯔꯁꯨꯅꯦ ꯅꯪꯗꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯌꯥꯗꯦꯀꯣ ꯍꯥꯡꯉꯨꯗꯅ ꯀ꯭ꯋꯥꯛ ꯃꯩꯃꯨ ꯀꯩꯗꯧꯔꯦ ꯍꯣꯏ ꯏꯅꯦ ꯇꯝꯐꯥ ꯇꯥꯔꯦ ꯊꯣꯡ ꯍꯥꯡꯉꯒꯦ ꯑꯩ ꯍꯩꯁ ꯅꯣꯏ ꯐꯦꯟꯁꯤꯗꯤ ꯑꯁꯦꯡꯕꯒꯤꯁꯨ ꯌꯥꯝ ꯏꯪꯉꯤꯅꯦ ꯑꯩꯒꯤ ꯃꯀꯣꯟꯗꯨꯗꯤ ꯂꯣꯏꯔꯦ ꯑꯃꯨꯛ ꯇꯣꯏꯅ ꯁꯥꯕꯗ ꯏꯅꯦ ꯇꯝꯐꯥ ꯁꯥꯕꯗꯤ ꯁꯨꯝ ꯍꯦꯟꯒꯠꯂꯛꯀꯦꯗꯅꯤ ꯀꯗꯥꯏꯗꯒꯤ ꯃꯤꯑꯣꯏꯕꯅ ꯇꯧꯔꯤꯁꯤ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡꯗ ꯍꯧꯕ ꯎ ꯋꯥꯁꯤꯡꯁꯦ ꯂꯣꯏꯅ ꯌꯥꯟꯊꯠꯂꯒ ꯀꯔꯤꯅꯣ ꯄꯥꯝꯕꯤ ꯄꯪꯊꯥꯗ ꯊꯥꯖꯤꯜꯂꯦ ꯑꯗꯨꯅꯗꯤ ꯃꯁꯥꯅ ꯁꯨꯝ ꯁꯥꯒꯠꯂꯛ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯦ ꯍꯥꯏꯔꯤꯁꯦ ꯃꯤꯑꯣꯏꯕꯁꯦ ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯕ ꯎ ꯋꯥꯁꯤꯡꯁꯦ ꯂꯣꯏꯅ ꯀꯛꯊꯠꯇꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦꯁꯦ
ꯀꯥꯂꯦꯟꯒꯤ ꯃꯩꯁꯥꯁꯦ ꯀꯔꯝꯅ ꯅꯣꯏꯕ ꯈꯥꯡꯗꯣꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯥꯔꯇꯨꯟꯅꯁꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯅꯦ ꯎ ꯑꯃꯃꯝꯇꯪ ꯁꯣꯏꯗꯅ ꯊꯥꯒꯅꯤ ꯍꯥꯏꯅ ꯀꯃꯦꯟꯇ ꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯅꯤꯄꯨꯔꯁꯦ ꯑꯃꯨꯛꯇꯪ ꯀꯟꯃꯤꯟꯅꯁꯤ